Impact News ta Impact Talk to Manipur connect with people you serve. Program asibu yengbi bakhwai khudingmakpu ibethoi thokchomna taramna okcheri. Ngasigi episode asina puduna lakchari ba guest asi J Jagat 2020 on the move for justice and peace. Khongchet asida saruk yagadoriba mishak amakhakni mahagasi akoi whole India gi oina khongchet asigi damakta miyoi yankhai khanbada northeast gi miyoi anika khanbada akoi Manipur dagi mahaksu ama oiri mayamda thrak takchege land activists hobbyism Sujit Maitei ozabo khoi gi so impact talk to Manipur da taramna okcheri Thagasari oza khoi gi so je hokdopasi oza gi introduction mingbude hangna panchakre do oza gi leifam adagi ma baba gi ming amadi huji hujikna kari kari hotna biri habdu thambi Impact TV gi ngasigi program asibu simbi boloina na aibu sin invite tawbira pidam ko thagatsari loina na program asibu yang biri ba bior khuding mapusu aige maikai dagi taram noksa boloina na mayam ge minungsi thamjari haitare aigi mingsi hobbyism Sujit Mitai aigi leifam pokham si luang sangbam ne aduga hojikse ipage horokpham maitang lumdustum lai aduga dukan macha ama toroga saida ke samba saida sudum laijari aigi apokpagi mingna hobbyism Syam Kishore Mitai imagi mingna memsa laima Okay oza do makha tarakbasi oza gi aina introduction da budi habit panjakre J Jagat on the move for peace and justice adu khongche da si gi matang da ozana samlapna thambiyu magi values objective vision si matang da J Jagat 2020 hari si khoigi J Jagat hari ba wahan thokse hana ai thamjaram ge maram di J Jagat hai ba si ja Hindi lon oi bani na mayam ne kari gum matam da laing lai son ga na traga na topa राजनीति दल खरगा मरी लेनाबदौन हेक उबी अदु तसेंगनादि मसी हिंदी की लोल ओरगसु जे जगत हाइबसी अखोइगी इंग्राजी लोन दा हायरगदि विक्ट्री फॉर ऑल हाइतारे अदुगा मसीगी विक्ट्री फॉर ऑल हायरगदि अखोइगी ताइगोंपान सि लेरिबा थवाइ पानबा चचत मयाम सिंग असि मनिंग तमना हिंजसनु अमदि अदुम अखोइना सिदैसिदा अमदा अमदा अकाइबा पीदना यखाइ थिंगाइबा तौदना पुन्ना हिंगमिनसि हाइबगे अदुगुंबा वाखलोन दुगी स्लोगान नि जे जगत हारिसे अदुगा जे जगत 2020 हारिसे अखोइना हंदक सहीगी 2019 गी अक्टोबर गी तांग अनि दगी दिल्ली गी अखोइगी महात्मा गांधी गी समाधि ओइगिबा पोथाफम ओइगिबा राजघाट दगी लमथारगा सही एमा चुपना अखोइना पृथ्वी की लम मापन से इंडिया का थारगा तरा से खोना अमदी गारीना चलकान से अखोइना जेनेबा ताना चलकान सिदैसिदा करिगुंबा अखोइगी वाफम खर पुखत हाइतारे वाफम खर पुखलकान से आदा अखोइगी पीपल्स पार्लियामेंट फमदना यूथ कन्वेंशन फमदना अमदी तोंगान तोंगान मखल की अखोइगी कैंपेन स्लोगान मयाम अमखक तौजगदब अदुंगुंबा कैंपेन अमखकनी अदुगा जे जगत की मनुंग चन्ना अखोइना तौगदबसिंग असि करिनो हायरगदि अखोइगी सि मरुइना जे जगत हाइना मिंथोनबा खोंचद असि इंडिया दगी अखोइगी लैंड फॉरेस्ट वाटर दा थबक तौजब दुंगुंबा एकता परिषद हाइदन संस्थान अमखक लै एकता परिषद सि मरुइना अखोइगी थाक हंदना लैरबा लायरबसिंगी मार्जिनलाइज पीपल सिंगी इंटरेस्ट थबक तौबा अदुंगुंबा संस्थान अमखकनी हुजिकति इंटरनेशनल ऑर्गेनाइजेशन ओइरे मसीगी मरुइबा पांदम सि लैंड फॉरेस्ट वाटर सि अखोइ प्रिजर्व तौरगा थमकाल सिदैसिदा थवाइ पानबा जीव मयामना अखोइगी मरुइना जीव पान मयाम सिंग असिना फजना अखोइगी अय अपन यावदना हिंगनबगी अदुंगोंबा पांदम अमखक्ता लिंखत्सब ऑर्गेनाइजेशन अमखकनी अदुगा हिरमसे थबक तौबा हाइतारे अदुगा हुजिकी मरुइना जे जगत की पांदम से कइनो हारगदी हुजि हुजिमक थेंगनरिबा अखोइगी अयिंग असागी मसीजैस अखोइना फोर्थ पिलर हाइदना अखोइना फोर्थ पिलर हाइदना खाइदो कान सिदैसिदा अखोइगी पांदम मरी खक्ता चटकदब पांदमनी अखोइगी पांदम सि कइनो सि करि कइनो हारगदी लायरबगी अखोइगी हुजिक लैरिबा लायरबगी पोवर्टी हाइतारे ने मसी मुथत्पा अदुदगीदी अखोइगी सोशल एक्सक्लूजन हाइदना अखोइगी अनेम वांग लाई नाखुनबगी खाइदोकपसी मसी खाइदोहंदबा अदुदगीदी अखोइगी क्लाइमेट क्राइसिस हुजि ग्लोबल वार्मिंग सिगी लाइबा पोट सिमा मसी अखोइना ngang loina loina na अखोई पीस एंड वायलेंस हाइतारे हजिक थोइबा लान की करी की वायलेंस मैम सिंग असि पूरा लेफल कान से शांति होइना हिंगना हाइबगी
point mari sidai yumpham oinaga chachabani hariba point mari si khoigi chalaga Geneva gi Switzerland da leiba khoigi Geneva gi office sidai khoina UN gi second headquarter oi bisida pugat kadabani adubu hariba khoina pugat chagada point mari se han already UN gi sustainable development goal haidana point taraga tret yalaga dumadum laikre haitare point taraga tret si leisi 2015 da laibak chama ga trama panna sahi tawna kan si deisda 2030 faugi manung si deisda koina haiba point tara tret si masi ya naraga masi gi posi chanahan bhai bane aduna hujik si madugi potu leiraga su hujik yengo aying asa gi posi deisda nong hengan badagi na temperature si Celsius digi 22-24 sajal lakpa sina maram orakan sidesida expert mayam singsina hujik hairisi sugum balai ba climate crisis global warming sina maram orakan sidesida expert mayam na thambirisi sahi tara dagi tara phawbudigi tara manga phawgi manung sidesida ikoina hujik hongai ba ing asa climate change si fajana ikoina thinghoba ngamhodaba taragadi ikoi leiba pithribi sidesida thawai panba jiba amata leiba ngamaroi aduna punama mutkrani haibani maduna madu mutringegi mangoina na ikoina sustainable development goal UN gi leiba phum sugumba potsi fajana chana halakan sideisida ikoina hujik lauriba potsi je jagat 2020 hai sideisida ikoina global peace march haiga su ikoigi kaino se kholao amasu lei long live the planet haidana haitare aduga survival for the humanity haitare ko survival for the humanity si ikoigi makhatana taibongpan miyoibasi khunda leitaraga makhatana hingba ngamnanabagidamagta adugumba akoigi khongchat ama khangni aduga akoigi sigi khongchat manung sidai ai mamangdu panjagre people's parliament youth convention tawdana akoina leibak si India dagi hauraga chatlaga country India thara country tarani sidai akoina campaign tawra chatlakan sidai akoina khonga bus ka chatlakan sidai akoina country mapansi लालगा चटका दौरी बने अदो आई कंट्री सिंग से पंजरमुरा नत्रगना हुजेकी अखोइना लाइबा 2 अक्टोबर सिदगी हौरकान सिदा इंडिया दा 121 DSC कोइ सिदा इंडिया मनुंग सिदा कैंपेन तौरनी हाइदि चलगा खुंगंग दा लमलम दा चला कान सिदा जे जगला हाइसे करिनो अदो मसी कमाई तौदना करिदगी तंगाई फना तौरइबन मारम से करिगिनो अदो अखोइना kari daita lawgadage miyoiba amoina kari daita lawgadage haibadugi campaign amaga loinana hojagada posidai sida akoina 121 DS ki matung sidai sida akoina 3rd February 2020 dagi di akoi Iran gi damakta khongsan gani masi hanadi akoi gi si India dagi chalaga waga border da chalaga Pakistan faroga Afghanistan chalaga Afghanistan dagi Iran chatpa haidana leirambani adubu Kashmir ke issue lakhibana maram orakan sidaisida hujiki Pakistan Afghanistan do lokthokanda ikoina India manung ji campaign tawraba matungda Gujarat ke Ahmedabad tagi khogi 3rd February 2020 sidagi flight chalakanda ikoi Iran da len tarokanda Iran da ikoi 35 days ikoi aduda ba India da tawsimak adum Iran da tawgani mathangda ikoi Armenia da 41 days leigani aduga Georgia da 31 days mathangda Bulgaria da 4 days mathangda Serbia da 25 days mathangda Bosnia and Herzegovina da 21 days Croatia da 7 days Italy da 45 days madugi matungda ikoina khongchat si da Switzerland da 20 days chalaba matungda 2020 gi September gi 25 da thunga kan sidai 26 da gina 2020 gi 2nd October fau si koina IDS ki masidai da parliament sidai khoi ki people's parliament adigi ngasai gi youth convention adigi di tongan ba debate mayam am khak tawrakan sidai da koina hairiba tongan ba lamdagi koina sidai da Asia dagi koina isana ngasai pan bigi ba miyo yankhai si koina sisina core worker oina sala kan se lam se campaign tar sala kan se dai koina Asia rom dai sala kan se Europe da thungba aduga masigi port si ngasai 25 da thungba adumai tawdana prithvi gi leibak mayam am khak khudam oina Africa digi continent sing hai tare Africa digi Europe dagi dagi di America dagi tongan ba continent mayam sing dai sula kan sem sigi kholau si longminara kan si dai sida
ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯐꯝꯃꯀꯥꯟꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯕꯤꯁ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯜꯂꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯄꯣꯂꯤꯁꯤ ꯃꯦꯀꯔꯁꯤꯡꯗ ꯗꯤꯁꯤꯖꯟ ꯃꯦꯀꯔꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯀꯩꯒꯤ ꯃꯌꯥꯝꯁꯤꯡ ꯂꯥꯏꯔꯕꯒꯤ ꯈꯜ ꯑꯩꯈꯣꯏꯒꯤ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯑꯗꯒꯤ ꯂꯥꯟꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯖꯦꯟꯗꯔ ꯏꯟꯏꯀ꯭ꯋꯦꯂꯤꯇꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯅ ꯍꯥꯟꯅ ꯂꯧꯕꯤꯈ꯭ꯔꯕ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯒꯣꯜꯒꯤ ꯄꯣꯏꯟ 13 ꯑꯗꯨ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ 2030 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯗꯨ ꯏꯐꯦꯛꯇꯤꯕ ꯑꯣꯏꯍꯜꯂꯀꯥꯟꯁꯤꯗꯩꯁꯤꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯩꯁꯤꯗ ꯃꯗꯨ ꯀꯥꯏꯗꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ ꯖꯩ ꯖꯒꯠ 2020ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯕꯔꯅꯤꯡ ꯑꯣꯏꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤꯕꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯗꯧꯔꯤꯕ ꯈꯣꯡꯆꯠꯅꯤ ꯑꯗꯨꯒ ꯖꯦ ꯖꯒꯠꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇꯒ ꯁꯨꯝ ꯇꯥꯏꯞ ꯇꯧꯔ ꯌꯦꯡꯖꯕ ꯃꯇꯝꯗ ꯇꯨ ꯄ꯭ꯂꯥꯅꯦꯇꯔꯤ ꯀ꯭ꯔꯥꯏꯁꯤꯁ ꯀꯥꯏꯅꯒꯁꯨ ꯊꯦꯡꯅꯖꯩꯑꯕ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯤꯗ ꯑꯗꯨ ꯇꯨ ꯄ꯭ꯂꯥꯅꯦꯇꯔꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯁꯤꯅ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯁꯝꯂꯞꯅ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯥꯔꯠꯅꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯤꯗꯩꯁꯤꯗ ꯅꯦꯆꯔꯒꯤ ꯇꯣꯉꯥꯟꯕ ꯑꯥꯔꯠꯀꯤ ꯃꯥꯒꯤ ꯅꯦꯆꯔꯒꯤ ꯑꯃꯈꯛ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃꯈꯛ ꯕꯇꯜ ꯑꯃꯈꯛ ꯂꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯕꯇꯜ ꯑꯃꯈꯛꯅꯦꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯅꯦꯆꯔꯒꯤ ꯃꯥꯒꯤ ꯀꯥꯏꯐꯗꯕ ꯃꯌꯥꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯁꯥ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯅꯦꯆꯔꯒꯤ ꯈꯜ ꯑꯃꯈꯛ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤ ꯈꯜꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎ ꯋꯥ ꯄꯥꯝꯕꯤ ꯑꯗꯒꯤ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝ ꯑꯃꯈꯛ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯍꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯒꯥꯔꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯑꯉꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯅ ꯂꯨꯁꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯅꯝꯊꯔꯒ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯁꯣꯛꯅꯔꯛꯄꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯇꯦꯠ ꯃꯌꯥꯝ ꯑꯃꯈꯛ ꯑꯣꯏꯔꯛꯄ ꯍꯥꯏꯗꯤ ꯃꯗꯨꯗꯒꯤ ꯂꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯕꯣꯝ ꯀꯥꯞꯄꯗꯒꯤ ꯊꯣꯛꯂꯛꯄ ꯐꯠꯇꯕ ꯑꯗꯒꯤꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯂꯥꯛꯄꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯨꯅ ꯑꯩꯈꯣꯏꯅ ꯋꯦꯁꯦꯁ ꯑꯣꯏꯅ ꯍꯨꯟꯆꯦꯛꯈ꯭ꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯄꯤꯔꯛꯄ ꯏꯝꯄꯦꯛ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯒ꯭ꯌꯥꯁ ꯒꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯒ꯭ꯌꯥꯁ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯊꯣꯛꯂꯛꯄ ꯒ꯭ꯌꯥꯁ ꯏꯃꯤꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯁꯤ ꯏꯚꯟ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯄꯗꯒꯤ ꯇꯋꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯔꯦꯗꯤꯌꯦꯁꯟ ꯃꯣꯕꯥꯏꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯥꯂꯦꯝ ꯏꯃꯥꯁꯤ ꯈꯥꯡꯕ ꯋꯥꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯅꯦꯆꯔꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯅ ꯀꯨꯝꯊꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯃꯈꯛ ꯐꯣꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯖꯔꯛꯄ ꯁꯤꯁꯤꯒꯤ ꯑꯅꯤꯗꯨꯒꯤ ꯆꯤꯡꯒꯥꯏꯅꯕꯗꯨꯒꯤ ꯀ꯭ꯔꯥꯏꯁꯤꯁꯇꯨꯅꯦ ꯍꯥꯏꯗꯤ ꯅꯦꯆꯔꯒꯤ ꯑꯃꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯄ꯭ꯂꯥꯅꯦꯠ ꯑꯃꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯀ꯭रिꯌꯦꯠ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯄꯣꯠ ꯑꯅꯤꯗꯨꯒꯤ ꯆꯌꯦꯠꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯄ꯭ꯂꯥꯅꯦꯠ ꯑꯅꯤ ꯀꯩꯅꯣꯁꯤꯒꯤ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯏꯁꯨꯁ ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯂꯨꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝꯁꯤꯅꯦꯕ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯔꯨꯒꯗꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯂꯤꯕ ꯑꯁꯤꯅ ꯖꯦ ꯖꯒꯠ ꯑꯁꯤꯅ ꯁꯤꯇꯤꯖꯟ ꯑꯃꯗ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯀꯌꯥꯝ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤ ꯃꯁꯤ ꯃꯗꯨꯃꯛꯀꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯒ ꯀꯦꯝꯄꯦꯟ ꯇꯧꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯖꯦꯅꯦꯚꯥꯗ ꯆꯠꯂꯤꯕꯅꯣ ꯂꯣꯏꯅꯅ ꯖꯦꯅꯦꯚꯥ ꯆꯠꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯈꯛ ꯐꯥꯎꯔꯒ ꯆꯠꯂꯤꯅꯣ ꯐꯥꯎꯔꯒ ꯆꯠꯂꯤꯁꯦ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯦꯕꯣꯔꯠꯇ ꯆꯠꯇꯕꯤꯗ ꯀꯩꯒꯤꯗꯃꯛꯇ ꯈꯣꯡꯅ ꯒꯥꯔꯤꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯍꯦꯛ ꯈꯨꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯐꯥꯎꯕꯒꯤ ꯇꯥꯡꯀꯛꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯥꯡꯁꯦ ꯍꯟꯗꯛ ꯀꯩꯅꯣꯗ 2019ꯒꯤ ꯖꯨꯂꯥꯏꯗ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯥꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯊꯦꯡꯅꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤꯡꯁꯤ ꯃꯃꯥꯡꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯠꯇꯗ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯦꯡꯅꯒꯗꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯈꯣꯏꯅ ꯑꯇꯝꯅꯅ ꯁꯔꯀꯥꯔꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯟ ꯖꯤ ꯑꯣ ꯑꯃꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯠꯇꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯤ ꯑꯃꯈꯛꯇꯪꯅ ꯗꯥꯏꯇ ꯂꯧꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕ ꯑꯃ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯄꯣꯂꯨꯇꯦꯠ ꯑꯣꯏꯍꯜꯂꯤꯕ ꯑꯗꯒꯤ ꯃꯥꯂꯦꯝꯗ ꯄꯤꯔꯤꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯇꯧꯗꯣꯏꯕ ꯀꯦꯝꯄꯦꯟꯁꯤ ꯂꯝ ꯂꯝꯗꯨꯗ ꯃꯤꯇꯤꯡ ꯇꯧꯗꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯑꯗꯒꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯀꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯂꯝ ꯂꯝꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯗꯣꯏꯅꯤ ꯀꯦꯝꯄꯦꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯥ ꯄꯔꯦꯁꯟꯅ ꯐꯪꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯇꯣꯞꯄ
ꯀꯩꯒꯨꯝꯕ ꯁꯪꯁꯥꯟ ꯑꯃꯇꯅ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯄꯤꯄꯜ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯆꯠꯄꯁꯤꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 30 ꯍꯦꯟꯅ ꯊꯕꯛ ꯇꯧꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯈꯛꯀ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕꯤꯔꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯃꯌꯥꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯇꯉꯥꯏꯃꯛ ꯐꯗꯅ ꯃꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯧꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯨ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯐꯥꯎꯍꯟꯒꯗꯒꯦ ꯃꯁꯤ ꯀꯃꯥꯏꯅ ꯐꯤꯕꯝꯁꯤ ꯁꯤ ꯌꯧꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯕꯅ ꯈꯪꯍꯟꯒꯗꯒꯦ ꯍꯥꯏꯗꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩ ꯑꯗꯨ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯒꯥꯔꯤꯅ ꯆꯠꯂꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯊꯨꯡꯉꯨꯒꯗꯕ ꯖꯒꯥ ꯖꯒꯥꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯁꯤꯅꯦꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯦꯝꯄꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯟꯁꯤꯜꯍꯜꯂꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯅꯣꯏꯁꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯝꯄꯣꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯧꯍꯟꯅꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯇꯤ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯄꯥꯟꯗꯝꯁꯤꯒꯤ ꯁꯝ ꯄꯔꯁꯦꯟꯇꯦꯖ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯑꯗꯨꯃꯗꯤ ꯈꯟꯖꯩ ꯑꯣꯀꯦ ꯏꯐꯦꯛꯇꯤቭ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯗꯣꯝꯒꯤ ꯍꯣꯁ ꯏꯕꯦꯊꯣꯏ ꯊꯣꯛꯆꯣꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯖꯦ ꯖꯒꯠꯀꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯂꯤꯕꯁꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯕꯔꯅꯤꯡ ꯏꯁꯨ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯈꯜ ꯀꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯔꯝꯃꯤꯕ ꯈꯜꯁꯤ ꯀꯥꯏꯔꯦꯁꯦ ꯌꯥꯝ ꯍꯥꯏꯅꯔꯦ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛ ꯆꯍꯤ ꯑꯩꯈꯣꯏ ꯅꯣꯡ ꯂꯤꯛꯅ ꯆꯨꯗꯅ ꯀꯩꯅꯣ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃꯅ ꯋꯥꯅꯔꯤꯕ ꯑꯃꯗꯤ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯋꯥꯇꯔ ꯁꯔꯚꯦ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯒ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯦꯟ ꯁꯤꯇꯤꯁꯤꯡꯗꯗꯤ ꯄꯣꯔꯇꯦꯕꯜ ꯋꯥꯇꯔꯁꯦ ꯁꯨꯡꯐꯪ ꯐꯪꯉꯛꯑꯔꯣꯏ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯅ ꯑꯩꯈꯣꯏ ꯊꯛꯅꯕ ꯏꯁꯤꯡꯁꯦ ꯁꯨꯡꯂꯩ ꯂꯩꯔꯛꯑꯔꯣꯏ ꯀꯥꯏꯅꯒꯕꯨ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨ ꯇꯥꯟꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯃꯦꯟ ꯑꯃꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯈꯛꯅ ꯃꯥꯅ ꯂꯧꯕ ꯌꯥꯕ ꯕꯦꯁꯤꯛ ꯔꯥꯏꯠꯁ ꯕꯦꯁꯤꯛ ꯔꯣꯜꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯗ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤꯗꯩꯁꯤꯗ ꯀꯃꯟ ꯃꯦꯟ ꯑꯃꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯈꯛꯀꯤ ꯃꯁꯤꯗꯒꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤ ꯑꯃꯅꯤꯈꯛꯅ ꯊꯣꯛꯍꯟꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯉꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯇꯣ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯖꯤꯟꯅꯕꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛꯆꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯉꯁꯤ ꯉꯔꯥꯡ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯒꯤꯒ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯌꯦꯡꯉꯨꯗ꯭ꯔꯒꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐ꯭ꯔꯦꯁ ꯋꯥꯇꯔꯅꯤ ꯍꯥꯏꯕ ꯂꯣꯛꯇꯥꯛ ꯃꯄꯥꯟ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯂꯩꯔꯒ ꯆꯥꯏ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯀꯔꯥꯡ ꯑꯥꯏꯂꯦꯟ ꯏꯁꯤꯡ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏ ꯏꯚꯟ ꯊꯥꯡꯒ ꯑꯗꯨꯝ ꯂꯣꯏ ꯆꯥꯏ ꯃꯣꯏꯔꯥꯡ ꯂꯣꯏ ꯆꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡꯁꯤ ꯂꯣꯛꯇꯥꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯣꯔꯥ ꯑꯦꯟ ꯐꯥꯎꯅꯥ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯏꯁꯤꯡ ꯈꯛꯀꯤ ꯅꯠꯇꯕꯤꯗ ꯉꯥ ꯐꯥꯎꯕ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯆꯥꯕ ꯐꯪꯗ꯭ꯔꯤꯁꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯅ ꯂꯣꯏ ꯐꯥꯗꯣꯛꯈꯤꯕꯒꯤ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯉꯥꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯇꯨ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯅ ꯊꯟꯈꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯃꯅ ꯐꯨꯟꯖꯟꯈꯤꯕ ꯑꯗꯒꯤ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨ ꯇꯧꯔꯛꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯏꯚꯥꯄꯣꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯅꯤꯟꯗꯒꯤ ꯑꯗꯨ ꯑꯣꯟꯈꯠꯄ ꯑꯗ ꯑꯗꯒꯤꯗꯤ ꯆꯨꯞꯁꯜꯂꯀꯥꯟ ꯊꯥꯗꯔꯛꯄ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯇꯧꯔꯛꯇ꯭ꯔꯕꯅꯤna ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗꯤ ꯏꯚꯟ ꯍꯧꯖꯤꯛ ꯗ꯭ꯔꯥꯎꯠ ꯊꯣꯛꯇꯅ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯗꯕ ꯑꯗꯒꯤꯗꯤ ꯂꯧ ꯂꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯔꯛꯇꯕꯁꯤꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯤ 70%ꯗꯤ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯕꯅꯤ ꯆꯤꯡꯒꯤ ꯂꯝꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯍꯥꯛꯅ ꯏꯁꯤꯡꯒꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯤꯁꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯊꯣꯛꯈꯤꯕ ꯑꯗꯒꯤꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯈꯛꯅ ꯀꯦꯄꯤꯇꯦꯂꯤꯁ ꯃꯌꯥꯝ ꯑꯃꯈꯛꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯠꯁꯜꯂꯛꯄ ꯈꯣꯠꯁꯜꯂꯛꯄ ꯌꯥꯝ ꯂꯥꯏꯅ ꯐꯪꯍꯜꯂꯛꯄ ꯄꯣꯠ ꯃꯌꯥꯝ ꯑꯃꯈꯛꯅ ꯃꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯁꯤꯗ
turen nungi turen dagi sing sagi da ba kuire hai tare ko matam da turen dagi yam chanarami hujik pukhi lekai da pukhi tham si baw bada pukhi do ba sing sa ba ya tre adi nong ta dram ni sing amung leitre hai tare aduna hujiki ekhoi gi sai gi matang sidani khoina government da taina ba government hai basi masi ekhoi institution ama khangni masi body ama khangni aduna government da khak taina bagi mahutta ekhoi na sai gi ising kamaina sinagadage ising kamaina ekhoi na molhaloi dage खुदमोइना आइगी ममांग सेलेबा तुरियन सिंगसिदा आइना फतबा तौबिद्रबा आइगी थंगनाबदिन तौबिद्रबा अदगी मथंग मथंग दुमाइना पुन्ना वखल तामिनरगदी तुरियन गी सिंगदु साबा यानी पुखी गी सु यानी बन लोकता की सु फनी हाय तारे को ओजना ताकपीरिसे अखोई मी मसा से ज्ञान ताबा दरकार ज्ञान तामिनबम संगे मरमदि मसिदी अखोइना हारुबदि यारो इसा इसाना ज्ञान तामिन मरमदि सुमाय सुम तवरदि इसिंग थकपा फंगोय उपाय लेरोय होजि नेचुरल रिसोर्स लेबा पोसि मियोय खरना सेजाव पाइब खरना दुम तौरगा माना कइनो ने पैकेजिंग वाटर नि हाय मन हाय पुथोगा दुम थैसी उपाय लेरोय सिसो ओके ओजा याम नुंगाइजे दुगा मखा तारकपसी अखोइगी ओजाना सु गवर्नमेंट सिदी ओनली इंस्टीट्यूशन अमा खकने हेना सु थंबिरी अदुबु मतंग स्वाइसि हंगनिंगे सि गवर्नमेंट नसु मयाम अखोइगी एनवायरनमेंट की लौखलकप स्कीम एंड प्रोजेक्ट मयाम अमदि लेरी दुबु मसिगी मथक सिदे हेन स्कीम सिंदु इफेक्टिव होइनबा अमदि अदु नत्रगना गवर्नमेंट सिंग सिना करी करी गदे मो हेना तहनिंगे हबजु ओजान थंबी मसी अखोइगी हाइजरगदी गवर्नमेंट सि पाद्रे पाद्रेदी लैरगसु हुजिक उनगे का हाइजी दिल्ली गाक्तने हुजिक से मसागी लमदम सिदैसिदा बोट कारगा अफबा तौनबने खनगिबा मिहुसिंगसी तौदरने मोइदि थाजबदि थमद्रे अदुना अखोइना हाइजगदबा हाइबबु मसे अपीलनी तौबिगेसु तौबियु तौरकनी हाइबि थाजबसु लेते मरमदि मोइना तौरमगदि अखोइना ngasi thola kanda mayamgi mahut silaga tawisi tauramdabusu yai haitare ko aduna अखोइगी अपील हाइबबु अफबदु खल्लगा तौबिबा अदुगा फतबदुमदि तौहनबिदबा गवर्नमेंट की सिमदि कया पंजनिंद्रेस ओके ओजा अदुगा मखा तारकपसी अखोइगी हौजी हौजी एनवायरनमेंट कन्नबने हाइदुना अखोइगी स्कूल दो ओइरो दगी समना हाइबदा अखोइगी इचम समना युमदा थोकपा कइनो कर देव कर्म मदसो अखोइगी कइने उ चारा येंथोपगी चटनबीसी याम लेखलई मदि ट्री प्लांटेशन ड्राइव जिसु पाक्तकना याम कन्ना तौखलगली अदु मतंग स्वाइसि ओजादा हंगनिंगी बसी ट्री प्लांटेशन तौबसी खक्तना अखोइगी क्लाइमेट चेंज सी कोहनबा ngमद्रा इज इट ट्री प्लांटेशन इज इट द ओनली वे टू सेव आवर एनवायरनमेंट हुजिकसी ट्री प्लांटेशन तौबसी याम फै मसी अफबा खोंथांग अमने फतेदि हाइजरोय तौयमसुं उ थारिबा मीसिंगदुगी मान उ अमा थाबगा मयुमदा गाड़ी मरी मंगा लोय भाई तारे मरमदी अखोइगी हुजिक एमाजोन दा मैसाए एमाजोन सी मयामना अदुम खंगनै ने साउथ 30% दी माना ऑक्सीजन सी पुथो कान सिदा अदु सुसलिबा जंगल अमने हाय तारे फॉरेस्ट जगह अमने हाय तारे को हुजिक मणिपुर दा सागली सी जो ngasai aina just kainugum ama khakne haibado अखोइगी कौता अमगुमने हाय तारे अदुना मणिपुर नुंसित वाले हायगसु ग्यास हाइबसिदी मागी जगह चपचाना लेते अवाटप जगह पाइदोइनी अदगिदी अरेब जगह चखिदौने हाय तारे को अदुना हुजिकी एमाजोन मैसा खरे हुजिक एमाजोन मैसा खरबनिना एमाजोन मैसा पदा मांगजैसी माना पुथोकदबा अखोइगी सही मगी पुथोकदबा 30% दुमा मांगे प्लस मा कइनो तौसंद्रे कार्बन डाइऑक्साइड सुबसंद्रे लोइनाना मई चाखिबदगी हिट मयाम जिंगना मालेम चौबा इम्पे अमा पी हाय तारे सिगी मथक सिदैसिदा अखोइ चौबा मांगजरिबा पोट सिदैसिदा एमाजोन की चाखिबा पोटसि अखोइ कमाय तरगा चिंखतकने हायबसि हुजि फावगी अदुगी कइनोमता लेते हुजिक मणिपुर लाक्सर काजेसिदा 70% चिंगी लम मोइना तरिबा जगह सिदैसिदा चिंग गैजना लोइना म कोकथोगा मरु कोकथो थामा काजेसिदा अखोइ साइड उ वा मंगा तरा थारगा यागा तोरिबा ओनतगा मी मना उ गया थार कांदा अखोइगी लेरिबा एनवायरनमेंट की काइथैबा पोटसि अखोइना कराइबाउ शेयर तौबा ngमगदगे अदुगा हाइजनिंगबदी उ थाबदुदा अखोइ अपन पीदे यामना सपोर्ट तौजरी थागत आई सु तुम याउजरी पोना मख ओय तौबदबु अखोइना दरकार लेरिबा ऑक्सीजन की चांग सिगा खुदमोइना मणिपुर की हासे मणिपुर की नोमदा मीमना सोर क्या होली लेजरमनी अदगी मी कयाना अपुनबा पॉपुलेशन जिना दरकार ओरिबा ऑक्सीजन सिगा अखोइना मणिपुर की थादोइबा अखोइगी गैस कइनोसी पोल्यूशन थोलिबा मैखु मयाम सिंग सिगा रेशियो जे कनानि हेने मतमदा युम अमदा युम हुजिक लाइरा गेरा इना खुनगरा गाड़ी लेना दबदी लेत्रे से थोहलिबा मैखु जिगा अखोइना रेशियो प मतमदा
ꯃꯁꯤ ꯑꯉꯛꯄ ꯐꯪꯅ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯀꯞ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯥꯟꯗ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯣꯛꯃꯤꯟꯅꯗꯣꯏꯅꯤꯅ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯁꯨꯝ ꯆꯠꯂꯒꯗꯤ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯑꯝꯇ ꯖꯤꯕ ꯄꯥꯟꯕꯗ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯂꯥꯎꯖꯔꯤꯕ ꯑꯩꯈꯣꯏ ꯈꯛ ꯅꯠꯇꯦ ꯑꯗꯨꯅ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯥꯗ ꯀꯦꯝꯄꯦꯟ ꯇꯧꯕ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯡꯂꯩꯕꯥꯛꯁꯤ ꯐꯥꯎꯕꯗ ꯐꯖꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯎ ꯋꯥ ꯊꯥꯕꯁꯤ ꯇꯝꯄꯥꯛ ꯈꯛꯇꯅ ꯑꯣꯏꯍꯟꯕꯤꯗꯕ ꯆꯤꯡ ꯃꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯁꯟꯕꯤꯔꯀꯥꯟꯗꯨꯗ ꯄꯨꯡꯁꯪ ꯁꯪꯍꯜꯂꯀꯥꯟꯗꯗꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐꯅꯤ ꯈꯟꯖꯩ ꯑꯣꯀꯦ ꯑꯣꯖꯥ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯑꯁꯤ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯁꯤꯗꯒꯤ ꯖꯦꯅꯦꯚꯥ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨ ꯖꯦꯅꯦꯚꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯟ ꯁꯤꯇꯤꯁꯤꯗꯅꯤꯀꯣ ꯑꯣꯖꯥ ꯍꯣꯏꯅ ꯀꯦꯝꯞ ꯇꯧꯔꯒ ꯋꯤꯛ ꯂꯣꯡ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃ ꯇꯧꯔꯒ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯗꯣꯔꯤꯁꯦ ꯑꯗꯨ ꯃꯁꯤ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜꯗꯒꯤ ꯃꯤ 5,000 ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯀꯅꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯦꯟ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯤꯒꯤꯁꯦ ꯁꯦꯀꯦꯟ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯣꯐ UN ꯑꯣꯏꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯔꯥ ꯃꯁꯤꯒꯤ ꯑꯣꯏꯕ ꯏꯟ ꯗꯦꯞ ꯗꯤꯇꯦꯜꯁꯦ ꯈꯤꯇꯪꯒ ꯊꯝꯕꯤꯌꯨ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯕ ꯃꯤ 50ꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ UNꯗ ꯑꯩꯈꯣꯏꯒꯤꯁꯤ ꯆꯠꯅꯤꯡꯉꯦ ꯀꯥꯏꯅ ꯐꯖꯅ ꯆꯠ ꯌꯥꯕ ꯅꯠꯇꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯗ 2017ꯗ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯧꯈꯤ ꯃꯣꯁꯟ ꯑꯃꯈꯛ ꯄꯥꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯣꯁꯟꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯨꯃꯥꯏꯅ 2019ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯑꯥꯗ ꯂꯣꯏꯅꯃꯛ ꯄꯤꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯆꯦ ꯆꯥꯡ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯟꯖꯕꯗꯤ ꯑꯩꯈꯣꯏ 2013 ꯑꯗꯥꯏꯗꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯖꯦꯖꯒ 2020ꯁꯤ ꯑꯗꯨꯅ ꯖꯦꯖꯒ 2020ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ UNꯗ ꯀꯩꯗ ꯊꯥꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ UNꯗ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯌꯥꯝꯁꯤꯅ ꯋꯥꯔꯦꯞ ꯂꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕꯗ ꯃꯤ 5,000ꯒꯤꯁꯤ ꯃꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯄꯤꯕꯗ ꯀꯦꯟꯇꯟ ꯁꯤꯇꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯨꯡꯒꯗꯕ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯌꯥꯝꯗꯒꯤ ꯊꯨꯡꯒꯗꯕꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯝꯇ ꯌꯥꯎꯗꯅ ꯂꯝ ꯂꯝꯒꯤ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯚꯟ ꯚꯤꯖꯥ ꯐꯥꯎꯕꯗ ꯑꯦꯝꯕꯦꯁꯤꯁꯤꯡꯅ ꯊꯤꯟꯊꯗꯅ ꯂꯣꯏ ꯄꯤꯊꯣꯛꯄꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯥꯎꯕꯒꯤ ꯃꯣꯁꯟꯁꯤꯗꯩ ꯄꯥꯁ ꯇꯧꯕꯁꯤꯗ ꯌꯥꯎꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯖꯦꯅꯦꯚꯥ ꯈꯜꯂꯤꯁꯤ UNꯒꯤ ꯁꯦꯀꯦꯟ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯁ ꯀꯟꯇ꯭ꯔꯤꯅꯦꯅ ꯍꯥꯏꯅꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯏꯁꯤ ꯖꯦꯅꯦꯚꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯗꯒꯤ ꯋꯥꯔꯜ ꯕꯦꯡꯛꯀꯤ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯀꯩꯅꯣꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯆꯠꯂꯒ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯂꯣꯏꯅ ꯇꯥꯕꯤꯒꯗꯕ ꯑꯃꯈꯛꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤ 50 ꯀꯣꯔ ꯋꯥꯀꯔꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯍꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯨꯄꯥ ꯑꯃꯃꯝ ꯄꯤꯕ ꯑꯗꯨꯒ ꯆꯦꯡ ꯈꯨꯌꯥ ꯑꯃꯃꯝ ꯍꯥꯞꯄ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯀꯦꯝꯄꯦꯟꯗꯨ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯁꯤ ꯅꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯑꯩꯈꯣꯏ ꯄꯥꯡꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯒꯨꯖꯔꯥꯠꯇ ꯔꯥꯖꯁꯊꯥꯟꯗ ꯈꯔ ꯍꯦꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯖꯒꯥꯁꯤꯡꯗꯗꯤ ꯃꯤ 5 ꯏꯁꯄꯣꯟꯁꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯀꯤ ꯃꯇꯥꯡꯁꯤ 4.5 crore ꯍꯥꯏꯕꯅꯦ ꯇꯣꯇꯦꯜ ꯃꯤ 50ꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯑꯃꯃꯝꯒꯤ ꯕꯖꯦꯠꯁꯤ ꯆꯍꯤ ꯑꯃꯒꯤ ꯆꯠꯀꯗꯕꯁꯤ 7.5 lakhs ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯈꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯤ ꯂꯥꯎꯒꯗꯧꯕ ꯈꯣꯜꯂꯥꯎꯁꯤ ꯏꯁꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀ꯭ꯂꯕꯀꯤ ꯀꯩꯒꯤ ꯅꯠꯇꯕꯅꯤꯅ ꯄꯨꯊꯣꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯔꯟꯖꯤꯠ ꯍꯣꯏ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯄꯤꯕꯤꯔꯛꯏ ꯑꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕꯤꯕ ꯏꯌꯥꯝꯕ ꯗꯤꯄꯛ ꯍꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯅꯕꯨꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯒ ꯀꯅꯥꯗ ꯃꯅꯤꯄꯨꯔꯗꯤ ꯊꯥꯖꯕ ꯌꯥꯝ ꯃꯥꯡꯉꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯈꯛꯅꯤ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯗ꯭ꯔꯕ ꯑꯃꯅ ꯇꯧꯕꯗ ꯌꯦꯠꯅꯕ ꯑꯣꯏꯔꯣꯏ ꯀꯥꯟꯅꯗꯕꯅꯤꯀ ꯍꯥꯏꯕ ꯏꯚꯟ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯂꯛꯅꯕꯤꯕ ꯀꯥꯟꯅꯗꯕꯅꯤꯀ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒ ꯑꯩꯈꯣꯏꯅꯒ ꯄꯩꯁꯥ ꯈꯥꯏꯔꯨꯒꯗꯕꯁꯤ ꯈꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯍꯥꯏꯖꯩꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯃꯇꯝꯅ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯂꯥꯏꯔꯖꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯏꯀꯅꯃꯤ ꯀꯩꯅꯣ ꯐꯕꯁꯤꯡ ꯑꯗꯒꯤꯗꯤ
NGO ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯂꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯏ ꯑꯣꯀꯦ ꯑꯣꯖꯥ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯗꯣꯔꯤ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯀꯩꯅꯣ ꯄꯨꯡꯐꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯂꯤꯕꯁꯤ ꯑꯣꯖꯥꯅ ꯍꯌꯦꯡ ꯖꯦꯅꯦꯚꯥ ꯁꯤꯇꯤ ꯑꯁꯤꯗ ꯌꯧꯔꯒ ꯑꯣꯖꯥꯗꯤ ꯀꯔꯝꯕ ꯏꯁꯨꯗ ꯀꯔꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯒꯅꯤ ꯀꯔꯤ ꯀꯦꯝꯄꯦꯟ ꯇꯧꯔꯨꯒꯅꯤ ꯑꯣꯖꯥꯅ ꯇꯧꯕꯤꯔꯨꯒꯗꯕꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯔꯝꯃꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯔꯨꯛ ꯌꯥꯖꯔꯕꯅꯤꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯚꯥꯏꯂꯦꯟꯁꯀꯤ ꯑꯩꯈꯣꯏꯁꯨ ꯆꯩꯊꯦꯡ ꯃꯌꯥꯝ ꯏꯁꯥꯁꯨ ꯌꯥꯎꯅ ꯐꯪꯖꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯀꯟꯐ꯭ꯂꯤꯛꯀꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯑꯗꯒꯤꯗꯤ ꯗ꯭ꯔग्ꯁꯀꯤ ꯏꯁꯨꯁꯤꯡꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯒꯗꯤ ꯇꯧꯖꯒꯅꯤꯅ ꯑꯩ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯂꯣꯏꯅꯅ ꯆꯍꯤ ꯑꯃ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯡꯕ ꯖꯔꯅꯤ ꯑꯃꯅꯤꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛ ꯐꯣꯔꯝ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗ ꯍꯦꯟꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯅ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯄꯣꯠꯇ ꯈꯔ ꯆꯠꯂꯤꯉꯩ ꯃꯔꯛꯇꯕꯨꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯏꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯝꯕ ꯖꯒꯥꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯨꯗꯤ ꯊꯨꯡꯉꯨꯕ ꯖꯒꯥꯁꯤꯡꯗꯨꯗꯕꯨꯗꯤ ꯃꯗꯨꯒꯤꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯗ ꯀꯩꯗ ꯄꯤꯄꯜꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯩꯒꯤ ꯇꯥꯟꯖꯥ ꯐꯪꯗꯅ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯏꯁꯨ ꯈꯔꯗ ꯍꯥꯏꯖꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯏꯁꯨ ꯁꯤꯗꯩꯁꯤꯗ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯀꯩꯒꯤ ꯄꯣꯕꯔꯇꯤꯒꯤ ꯀꯩ ꯁꯤꯗꯩꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦꯅ ꯈꯟꯖꯔꯤ ꯑꯣꯀꯦ ꯑꯣꯖꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯒꯤ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯜꯕꯨꯁꯨ ꯑꯃꯗꯤ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯁꯟꯗꯣꯛꯆꯔꯤꯕ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯄꯔꯁꯣꯅꯥꯂꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ